Korimayum Development Organization Manipur KDO na Shinduna Fourth Meritorious Award cum Felicitation Program 2024-25 ki THOURAM ngasi MINUTHONG HATTA da Pangthok Khre THOURAM aduda Arabic Language ki PhD Mufti Nak Salim KDO ki President oina thaupu budanatana retired MPS Alhas MD Jaramuddin KDO ki Secretary Riyas samadi maru oiba miyoy kyasu THOURAM aduda sarugyaki THOURAM aduga mari lenina KDO ki Secretary Riyas na fongdorakpada haugalakliba angang singna tungi punsida miyamna nungsibinaba sakhangba miyoy ama oige harabadi kanna honaba mathautai mahairoi singna isagi ithau honaba matamda hayeng haiba wahi asina maram oiraga isagi ithau honaba wakal hantha hali maram aduna isagi ithau honaba haiba si matam manghanba yade isana isagi matam ngakna chalingai punsida mai pakna ba lambi ngaklabani haiba fongdoki ngasi phawbada kari activity tawkre amadi Korimayum Development Organization ati kari gi damakta tholakibano haibadu gi matangda telapna wafong khra thamjage Korimayum Development Organization asi mamangda khoigi laioi khrawa hai tare lai kidraba ipa ipal ipu makoina ahan bada all Korimayum Development Organization haidana organization ma tawbiramani madugi platform duda aikoina kitang reform tawjaraga semdokjaraga all high wahi du lok jaraga Korimayum Development Organization haina nauna aikoina muk semgatchabani award cum felicitation program asi akoi pangthok tuna lakhibani ngasi gi sina mari subani ahan ba felicitation program pangthok pa matamda akoi da phangibasi matamdu da akoina aina mayam da thamjaningi se kari sunate akoi gi rate of kano je literacy je akoi sage gi ona decline da la ibra na traga increase tawribra haibadu akoi amtang khadamina si madugi dugi damaktai thamjabani 2021-22 da koi class 10 da first class haibadi 60% yobase angang kulhumdoi lakhi koina award pija khibasi kulhumdoi lai class 12 da koi chhatra chhatri tarani par lai aduga matamdu da koi gi NEET ki exam hai tare MBBS ki oina koi ani felicitate